Nui constitution gi makha da lingi ba gamen nakoina miyamgi punsi ngakpa ngamdam digi oirakpani nui nara layeba ko nui nara layti sunga yaro ko ai nga ngasi mo hayar mi mayam mang ko manipur gamen ki chawba maran ama lay tagidi ngasagi kanona james kasa kan to buto Pemton gi college da akhoi relief camp da lebdo humdram pan Kakthatpi na highway wapam rais relief camp si akoina meeting si kuigi muigi sara na ba thakna na ba adum khara adum pi ko adagi den ana laing bhok ta tangai phadagi den ying ba yawi sile ada sire bhok ta masa se mi sibi sel changi ne mi sibi sel changi ko hinga da nati si bhok sel chang jani kramana sino kada ai sire kanda ai gi ku ma akoigi mangpham ta na puda je ku da pudoi natra ku leina ba pension paisa je ai gi da mot kram pibing ai liti adagi den ai se mai thadoi ni mai thana ba paisa di sa na bo de ta kan mai thana ba singlang bo droina si gamena masi mayam long mandana khoi mayam na haimandana imandana madu ko na shell khra mi si kan da di si da si na ba ya ba pi sumai to na mayam sigi loin mak yai pharna ba pi ba di ngam draga su tangai phada ba khajik ti adum gamena adum pi daga lai ko lai ba posida moi sing tu kamai to na kai kakpagi maram ama soin legini gamena hekta kakpadi su kakka oi ko maram ama lerem gani moi sing si masagi atopa senpam ma pai dana ona tanga atopa phom torga moi halakta bani khangde ama tawga khangde adum tawba leibra ai khangde sapsana ai khangde ko maram amde lerang bani adu lisama leri bani na moi krai da lege noi kai dawri gi ha pot amadi hamam thoi hekta gamena ngammi na to eta kakpa leram de thoi eta kakpa du di madudi exam ta tawda pot amane exam gi sa note pha ta tok podo adu da yeng bi leiba somdana thok kakpa phim du di yade ba ko aduna mi amagi right mi se awaban nangabani ko miu ba se mayam haije ko koigi mina hoi chatok ko da halaman hangina imwo noi ana yaugde da ko yaugdi ko halaman kan tok di ko hangi se ana yaugda ba se loiram tro mi di yung ana yektagi hendo dana mayum lektra ba mi se bu stik kai nuaram du chimdai bi unta mayum lektra ba mi masagi mana selai ba piror masa do adu dagi hena am ta poroktra ba ne adu gen yaugtra ba ne ko mi gi awaba do kamai tong wari no hakadi nui constitution gi makha da lingi ba gamen nakoina miyam gi punsi ngakpa ngamdam digi oirakpani nui nara layeba ko nui nara layti sunga yaro ko ai nga ngasi mo hayar mi mayam mang ko manipur gamen ki chawba maran ama lay kalino maran lay se india gi constitution na hayaba miyam gi punsi amasung lanthum ngakpa haba se gamen ki prime duty ni mathau aseng mathau di sine ba ko madu ngakpa ngamdrabanina nui ngakamdi nui ur ngakamdi hay nitro adu ne ba ko adu kumba adumana ngakpa ngamdabadagi awaba taraba miyam duki minung sigi wafam amta yengbidaba moida wafam amta haidana thoida kakpo waram targadi ai madu sumde madu lali aduna mayamgi awaba duda akhoi su saru yajari ai su saru yajari na swai thamjaram ki